Mayambu khurumjare akhannaba I pau tabiriba pumnamaki mafamda nonglaina taramna oksari ahanba maruoiba pau Kangleipak Communist Party KCP nongdreng khomagi makhada thadorpagi serol amagi matung ina RK Ichanthoi bu sahi ama social media platform sing sijanaba amasung atopa miyamgi platform singda wa ngangba saruk yadaba Athingba Thamkhre atopa maruoiba pau amana Mayamba KFC gi demanda mayam se puba thangba ngamdre ware tasengna hanjin migi dukanda yaromaga isagi dukan masa ama khak hangjarpasida Hatkhre ga halo pokta kap ke kaplo khong di kap kanu haina sumna phongdukli makha tarakpa pauda ngasi ayuk central lambigi paringda army gi gasper amana ningthaujam robin sahi kuntra mari thanga salamdagi hariba miyoi asi tonggaramle laibak phabadagi asi ana yahodre gari di loba yadre haina sumna phongdukli atopa pau amada non indigenous oiba ILPS card paiba miyoida mayum panbi ningol singsu ILPS card paihannaba government ta cherol thajinduna honaragani natradi namdam sigi nupi sing lausilaga mara tanaba voter sanaba honare haina arambai tengolgi lusing puret koronga makhumung na phongdukli tabada yamna nungaitaba pau amana ngarang numidang pung 8:30 rom tabada Thobal ningombam singam lairakta hek Pokminaba Manau Nipana nongmaina kapada Mayamba sire Thodo aduda laikhitraba Mayamagi maming Swaminat sahi nifu teret aduga mahaku nongmaina kaplamliba Manau Nipagi mamingna Sapam Somorjit sahi nifu nithoi apokpagi mamingna Sapam Ibomsa kawi nongmaina kaplamlaba Sapam Somorjit pulisna Hatkhre laikhitraba Sapam Swaminatna Jenimski Miral Sangda Thamkhre Mayamba sina Thawal Thomjin Anandapur English School da oza oiribani aduga Manau Nipana ATM buta paisa hapa satpa singi security oina leibani hairi loisalakpa pauda haukiba October 3 ta Kwakta Primary Health Center ki award pa staff thabiraknaba haijagrafa matung ngarang October 32 fawba matam thakiba adu thabiraktabadagi ngaksi October 19 da center adu solon sinkibani Maduga mari leinana ngasi October 19 da Chief Medical Officer Bishnupurna khudakki oiba notification ama thokna Dr. L Nandita Devi MO CHC Nambol amadi Laisram Susmita Devi MO District Hospital Bishnupur Kwakta Primary Health Center utilize tawkhre makoi ani athuba matamda join tawnabasu khanghankhre